Hello ma'am, ꯑꯩꯒꯤ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯑꯃꯗꯤ ꯃꯩꯇꯩꯂꯣꯟꯒꯤ ꯃꯥꯒꯤ ꯄ꯭ꯂꯦꯂꯤꯁꯁꯤ ꯏꯪꯂꯤꯁ ꯇꯝꯕꯒꯤ ꯄ꯭ꯂꯦꯂꯤꯁꯇꯣ ꯑꯗꯨꯗꯒꯤ ꯈꯔ ꯃꯅꯤꯡꯗ ꯂꯥꯛꯀꯗꯣꯔꯦ ꯃꯁꯤꯡꯁꯦ ꯑꯗꯨꯅ ꯀꯩꯅꯣꯁꯤ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯤꯅꯤ ꯑꯗ ꯃꯩꯇꯩ ꯃꯌꯦꯛꯁꯤ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯈꯟꯕꯗ ꯀꯩꯅꯣ ꯑꯍꯟ ꯑꯩꯒꯨꯝꯕ ꯑꯍꯟꯁꯨ ꯏꯅꯧ ꯅꯧꯅ ꯇꯝꯃꯝꯒꯅꯤꯅ ꯈꯜꯂꯤ ꯑꯗ ꯀꯩꯅꯣꯁꯤ ꯀꯟꯇꯦꯟꯁꯦ ꯌꯥꯝ ꯂꯩꯇꯦ ꯀꯩꯅꯣꯗꯁꯨ ꯁꯣꯁꯤꯌꯦꯜ ꯃೀಡಿꯌꯥ ꯀꯩꯀꯥꯗꯁꯨ ꯀꯟꯇꯦꯟ ꯌꯥꯝ ꯂꯩꯇꯦ ꯑꯗꯨꯒ ꯁꯤ ꯏꯕꯤꯅꯕꯁꯨ ꯌꯥꯝ ꯂꯩꯇꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯀꯩꯅꯣ ꯁ꯭ꯀꯨꯜ ꯀꯩꯀꯥꯗ ꯃꯌꯥꯝꯕꯨꯗꯤ ꯇꯝꯅꯔꯤ ꯑꯗꯣ ꯃꯣꯏ ꯀꯩꯅꯣꯗ ꯃꯩꯇꯩ ꯃꯌꯦꯛꯇ ꯏꯅꯕ ꯉꯝꯗ꯭ꯔꯤ ꯁꯣꯁꯤꯌꯦꯜ ꯃೀಡಿꯌꯥꯗ ꯀꯩꯅꯣ ꯄꯣꯁ ꯀꯩꯀꯥ ꯊꯥꯒꯠꯄ ꯈꯣꯠꯄ ꯃꯣꯏ ꯑꯦꯛꯇꯤꯚ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯒ ꯀꯩꯅꯣꯒꯤꯗꯁꯨ PhD ꯀꯩꯀꯥ ꯇꯧꯈꯤꯕ ꯄꯨꯔꯥ ꯔꯤꯁꯔꯆ ꯇꯧꯈꯤꯕ ꯀꯥꯡꯕꯨꯁꯨ ꯁꯤꯒꯨꯝꯕ ꯁꯣꯁꯤꯌꯦꯜ ꯃೀಡಿꯌꯥꯁꯤꯗꯤ ꯀꯥꯟꯅꯗꯕ ꯃꯐꯝꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤꯔ ꯀꯩꯅꯣ ꯑꯗꯨꯗꯁꯨ ꯄꯥꯛꯅ ꯏꯗ꯭ꯔꯤ ꯑꯗ ꯀꯩꯅꯣꯒꯤ ꯄꯦꯄꯔ ꯀꯩꯀꯥꯗꯁꯨ ꯑꯈꯪꯅꯕ ꯀꯩꯅꯣ ꯄꯦꯄꯔ ꯈꯔꯗ ꯅꯠꯇꯅ ꯑꯇꯣꯞꯄꯗꯁꯨ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯎꯗ꯭ꯔꯤ ꯑꯗ ꯀꯩꯅꯣꯁꯤ ꯏꯅꯧ ꯅꯧꯅ ꯑꯩꯗꯧꯅ ꯀꯩꯅꯣ ꯃꯁꯥ ꯃꯊꯟꯇ ꯃꯌꯦꯛꯁꯦ ꯇꯝꯖꯕ ꯀꯥꯡꯕꯨꯅ ꯊꯦꯡꯅꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯩ ꯀꯩꯅꯣ ꯈꯔ ꯈꯪꯉꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯀꯩꯅꯣ ꯍꯧꯖꯤꯛꯁꯨ ꯇꯝꯃꯤꯕꯅꯤꯅ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯀꯩꯅꯣ ꯑꯩꯈꯣই ꯒꯣꯔꯃꯦꯟꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯕꯁꯤ ꯁ꯭ꯇꯦꯟꯗꯔꯗꯥꯏꯖꯄꯨꯗꯤ ꯇꯧꯔꯦ ꯁꯤ ꯃꯌꯦꯛꯁꯦ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯔꯤ ꯍꯥꯏꯅ ꯂꯥꯎꯕꯨꯗꯤ ꯂꯥꯎꯊꯣꯛꯑꯦ ꯑꯗꯨ ꯑꯣꯏ ꯇꯥꯔꯁꯨ ꯀꯩꯅꯣꯒꯤ ꯃꯌꯦꯛ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯁ꯭ꯀꯨꯜ ꯀꯩꯀꯥꯒꯤ ꯂꯥꯏꯔꯤꯛꯇ ꯁꯤꯖꯤꯟꯅꯔꯤꯕ ꯃꯌꯦꯛꯁꯤ ꯅꯠꯇꯕ ꯑꯇꯩ ꯃꯌꯦꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯩꯅ ꯈꯪꯖꯕꯗ ꯑꯩꯅ ꯊꯦꯡꯅꯕꯗ ꯑꯗꯩꯗꯤ ꯀꯩꯅꯣ ꯏꯝꯐꯥꯜ ꯇꯥꯏꯝꯁꯇꯔ ꯀꯩꯅꯣ ꯑꯗꯨꯗꯁꯨ ꯀꯩꯅꯣꯒꯤ ꯃꯩꯇꯩ ꯃꯌꯦꯛ ꯑꯩꯈꯣꯏꯅ ꯇꯝꯃꯤꯕ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯁꯤꯗꯪꯅ ꯀꯩꯅꯣꯒꯤ ꯈꯪꯉꯀꯥꯟꯗ ꯄꯨꯌꯥꯁꯦ ꯄꯥꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯕꯁꯨ ꯂꯩ ꯑꯗꯩꯗꯨꯗ ꯀꯩꯅꯣꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩ ꯀꯩꯅꯣꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯃꯇꯦꯛ ꯑꯃ ꯎꯠꯆꯒꯦ ꯑꯗꯩꯗ ꯁꯤ ꯏ ꯄꯥꯎꯒꯤ ꯀꯩꯅꯣꯒꯤ ꯃꯥꯒꯤ ꯒꯦꯂꯔꯤꯒꯤꯗ ꯌꯥꯎꯕ ꯐꯣꯇꯣ ꯑꯃꯅꯤ ꯑꯗꯩꯗꯨꯗ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯁꯨꯕꯤꯀꯥ ꯂꯥꯏ ꯁꯥꯕ ꯍꯥꯏꯅ ꯏꯕꯁꯤꯗ ꯃꯊꯛꯇ ꯃꯩꯇꯩ ꯃꯌꯦꯛꯇ ꯏꯕꯁꯤꯗ ꯕ ꯃꯥꯟꯕ ꯑꯅꯤ ꯏꯁꯤꯜꯂꯀꯥꯟꯗ ꯀꯩꯅꯣ ꯁꯥꯒꯤ ꯃꯈꯣꯟꯁꯦ ꯊꯣꯛꯍꯜꯂꯤꯅꯦꯕ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯕꯒꯤ ꯇꯣꯉꯥꯟ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯕ ꯃꯥꯟꯕ ꯑꯅꯤꯁꯦ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯁ ꯃꯥꯟꯕ ꯑꯃꯁꯨ ꯂꯩꯔꯦ ꯑꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯏꯗꯕ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯗꯕ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯑꯕ ꯑꯗ ꯑꯗꯨꯗꯤ ꯀꯣꯟꯅꯒꯤ ꯋꯥꯅꯤ ꯑꯗ ꯀꯩꯅꯣꯒꯤ ꯑꯩꯅ ꯀꯩꯅꯣ ꯁꯤꯗꯩꯁꯤꯗ ꯀꯚꯔ ꯇꯧꯅꯤꯡꯉꯤꯁꯤꯗꯤ ꯈꯔ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯑꯗꯨꯒꯤ ꯃꯌꯦꯛ ꯈꯔ ꯁꯤ ꯀꯃꯥꯏꯅ ꯅꯤꯡꯁꯤꯡꯗꯣꯏꯅꯣ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯀꯩꯅꯣꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯃꯩꯇꯩꯂꯣꯟꯒꯤ ꯍꯥꯟꯅꯒꯤ ꯑꯁꯦꯡꯕ ꯋꯥꯍꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯦ ꯏꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕ ꯃꯌꯦꯛꯁꯤꯡꯁꯤꯅ ꯏꯕ ꯌꯥꯏ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯅꯧ ꯅꯧꯅ ꯆꯪꯉꯛꯄ ꯋꯥꯍꯩ ꯍꯤꯟꯗꯤꯒꯤ ꯋꯥꯍꯩꯒꯨꯝꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯏꯪꯂꯤꯁꯀꯤ ꯋꯥꯍꯩꯁꯦ ꯃꯩꯇꯩ ꯃꯌꯦꯛꯅ ꯁꯤꯖꯤꯟꯅꯔ ꯏꯅꯤꯡꯉꯦꯅ ꯈꯜꯂꯁꯦ ꯑꯗꯨꯒꯨꯝꯕ ꯃꯇꯝꯁꯤꯗ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯗꯕ ꯃꯈꯣꯟ ꯀꯩꯀꯥꯗꯣ ꯑꯗꯨꯒꯤꯗꯣ ꯊꯣꯛꯅꯅꯕ ꯍꯥꯏꯅ ꯑꯅꯧꯕ ꯃꯌꯦꯛ ꯍꯥꯞꯄꯦꯕ ꯑꯜꯐꯥꯕꯦꯠ ꯈꯔ ꯑꯗ ꯃꯗꯨꯒꯤ ꯑꯜꯐꯥꯕꯦꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯩꯇꯩꯔꯣꯟꯒꯤ ꯂꯥꯏꯔꯤꯛ ꯀꯩꯀꯥ ꯄꯥꯕ ꯅꯠꯇ꯭ꯔꯒ ꯏꯕ ꯃꯇꯝꯗ ꯄꯥꯛ ꯊꯦꯡꯅꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯇꯝꯃꯛꯄ ꯃꯇꯝꯗ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯃꯌꯦꯛꯁꯤꯡꯁꯦ
ningsingba ngamdeba si mayekse karino kari makhon thokkadoino si mayekna kai thokkadoino se ningsing ngamdeba adugumba mayek kanose aina mari muk lawkhatlineba sidaisida ꯑꯗꯩꯗꯨꯗ ꯁꯤꯒꯤꯁꯦ ꯁꯤꯒꯤ ꯃꯔꯤꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯅꯤꯡꯁꯤꯡꯒꯦ ꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗꯅꯦꯕ ꯀꯩꯅꯣ ꯃꯔꯤ ꯃꯉꯥ ꯁꯤꯗꯩꯁꯤꯗ ꯃꯉꯥ ꯂꯧꯈꯠꯂꯦ ꯑꯗꯩꯗꯨꯗ ꯒꯣꯛꯁꯦ ꯍꯣꯏ ꯀꯩꯅꯣꯁꯦ ꯃꯉꯥ ꯂꯧꯈꯠꯂꯦ ꯑꯗ ꯀꯩꯅꯣꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯃꯌꯦꯛꯁꯦ ꯁꯤꯒꯤ ꯃꯌꯦꯛꯁꯤꯅ ꯁꯨꯃꯥꯏꯅ ꯃꯈꯣꯟ ꯊꯣꯛꯑꯦꯁꯦ ꯀꯔꯝꯃꯥꯏꯅ ꯅꯤꯡꯁꯤꯡꯒꯦ ꯑꯗꯣ ꯑꯗꯨꯒꯤꯗꯣ ꯑꯩꯅ ꯁꯤꯗꯩꯗ ꯀꯚꯔ ꯇꯧꯒꯦ ꯇꯧꯕꯅꯦ ꯁꯤꯒꯤꯁꯤꯅ ꯒꯣꯛ ꯍꯥꯏꯔꯤꯁꯦ ꯁꯤꯒꯤꯁꯤꯅ ꯒꯒꯤ ꯃꯈꯣꯟꯁꯦ ꯊꯣꯛꯑꯦꯕ ꯑꯗ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯚꯤꯌꯨꯋꯔꯅ ꯗꯦꯕꯅꯥꯒꯔꯤꯒꯤ ꯁꯤꯒꯤ ꯃꯌꯦꯛ ꯑꯅꯤꯁꯦ ꯈꯪ ꯇꯥꯔꯗꯤ ꯗꯦꯕꯅꯥꯒꯔꯤꯒꯤ ꯃꯌꯦꯛꯁꯦ ꯈꯪ ꯇꯥꯔꯗꯤ ꯀꯩꯅꯣꯁꯦ ꯒꯁꯦ ꯁꯤꯒꯤ ꯒꯁꯦ ꯁꯤ ꯗꯦꯕꯅꯥꯒꯔꯤꯒꯤ ꯒꯁꯦ ꯁꯤꯒꯤꯁꯦ ꯃꯇꯥꯏꯔꯣꯝꯗ ꯐ꯭ꯂꯤꯞ ꯇꯧꯀꯥꯟꯗ ꯀꯩꯅꯣꯁꯦ ꯒꯣꯛꯁꯦ ꯁꯤꯒꯤ ꯒꯁꯦ ꯁꯤꯒ ꯃꯥꯟꯅꯔꯛꯑꯦꯕ ꯃꯌꯦꯛꯁꯦ ꯁꯤꯒꯤꯁꯦ ꯃꯇꯥꯏꯔꯣꯝꯗ ꯁꯨꯃꯥꯏꯅ ꯐ꯭ꯂꯤꯞ ꯇꯧꯀꯥꯟꯗ ꯁꯤꯒ ꯃꯥꯟꯅꯔꯛꯑꯦꯕ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯒꯅꯦꯕ ꯁꯨꯃꯥꯏꯅ ꯅꯤꯡꯁꯤꯡꯉꯦ ꯑꯗꯩꯗꯤ ꯁꯤꯗꯩꯁꯤꯗ ꯚꯅ ꯁꯨꯃꯥꯏꯅ ꯏ ꯚꯝ ꯍꯥꯏꯅ ꯍꯥꯏ ꯀꯥꯟꯗ ꯚꯅ ꯁꯨꯃꯥꯏꯅ ꯏ ꯑꯗꯩꯗꯨꯗ ꯗꯦꯕꯅꯥꯒꯔꯤꯗꯅ ꯚꯁꯦ ꯁꯨꯃꯥꯏꯅ ꯏꯌꯦꯕ ꯑꯗꯩꯗꯨꯗ ꯀꯩꯅꯣꯁꯦ ꯁꯤꯒꯤꯁꯦ ꯃꯇꯥꯏꯗ ꯅꯠꯇꯕꯤꯗ ꯃꯊꯛꯀ ꯃꯈꯥꯒꯗ ꯐ꯭ꯂꯤꯞ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯤꯡꯖꯦꯟꯁꯦ ꯁꯨꯃꯥꯏꯅ ꯊꯝꯃꯛꯑꯀꯥꯟꯗ ꯌꯦꯡꯕ ꯃꯇꯝꯗ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯂꯥꯏꯟꯁꯦ ꯂꯩꯇꯦꯅ ꯈꯟ ꯇꯥꯔꯗꯤ ꯁꯤꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯛꯀꯅꯦꯕ ꯌꯦꯡꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯒꯒ ꯚꯒꯁꯦ ꯁꯨꯃꯥꯏꯅ ꯅꯤꯡꯁꯤꯡꯉꯦꯕ ꯑꯩꯅ ꯅꯤꯡꯁꯤꯡꯅꯕ ꯇꯧꯔꯤꯁꯦ ꯑꯗ ꯇꯧꯕꯗꯤ ꯁꯤꯒꯤ ꯒꯁꯦ ꯈꯔ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯦ ꯑꯗꯨꯏꯗꯨꯅ ꯀꯩꯒꯨꯝꯕ ꯄꯥꯕ ꯅꯠꯇ꯭ꯔꯒ ꯏꯕ ꯈꯣꯠꯄ ꯄ꯭ꯔꯦꯛꯇꯤꯁ ꯇꯧ ꯇꯥꯔꯗꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤꯁꯦ ꯇꯣꯏꯅ ꯅꯤꯡꯁꯤꯡꯕꯅꯤꯅ ꯃꯥꯒꯤ ꯑꯣꯄꯣꯖꯤꯠ ꯁꯤꯗ ꯂꯩꯔꯤꯕ ꯚꯁꯦ ꯁꯤꯒ ꯈꯔ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯚꯁꯦ ꯁꯤꯁꯦ ꯅꯤꯡꯁꯤꯡꯒꯅꯤ ꯁꯤ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯖꯟꯕꯨꯗꯤ ꯆꯠꯀꯦ ꯇꯧꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯤꯒꯤ ꯂꯦꯇꯔꯁꯤꯗꯤ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯤನ ꯑꯗꯨꯝ ꯑꯩꯅ ꯈꯟꯕꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯗꯣ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯂꯥꯏꯒꯅꯤꯅ ꯈꯜꯂꯦ ꯑꯗ ꯁꯤꯒꯤ ꯃꯌꯦꯛꯁꯦ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯘꯁꯦ ꯁꯤꯒꯤ ꯘꯁꯦ ꯂꯦꯇꯔ ꯑꯩꯅ ꯌꯦꯡꯀꯥꯟꯁꯤꯗ ꯂꯦꯇꯔ ꯖꯤ ꯃꯥꯟꯕ ꯑꯃ ꯁꯨꯃꯥꯏꯅ ꯖꯤ ꯃꯆꯥ ꯃꯥꯟꯕ ꯑꯃ ꯖꯤꯁꯦ ꯁꯨꯃꯥꯏꯅ ꯍꯤꯞꯊꯍꯜꯂꯦꯅ ꯈꯜꯂꯁꯦ ꯑꯗꯨꯒ ꯍꯤꯞꯊꯔ ꯃꯇꯨꯡꯗ ꯃꯊꯛ ꯃꯈꯥꯁꯦ ꯐ꯭ꯂꯤꯞ ꯇꯧꯕ ꯃꯇꯝꯗ ꯁꯤꯗꯩꯁꯤꯗ ꯖꯤ ꯃꯥꯟꯕ ꯑꯃ ꯂꯩꯔꯦꯕ ꯁꯤꯗꯩꯁꯤꯗ ꯖꯤ ꯃꯥꯟꯕ ꯑꯃ ꯂꯩꯔꯦꯕ ꯑꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯅ ꯀꯩꯅꯣꯅꯦꯕ ꯘꯒꯤ ꯃꯈꯣꯟꯁꯤꯅꯦꯕ ꯑꯗꯨꯒ ꯙꯧꯒꯤ ꯙꯁꯦ ꯁꯤꯗꯗꯤ ꯑꯗꯨꯝ ꯌꯦꯡꯕꯗꯁꯨ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯁꯤꯗꯩꯁꯤꯗꯗꯤ ꯗꯤ ꯃꯥꯟꯕ ꯑꯃ ꯂꯩꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯃꯔꯤꯁꯨꯕꯩꯁꯤꯗ ꯁꯤꯒꯤꯁꯦ ꯁꯤ ꯓꯝ ꯍꯥꯏꯅ ꯍꯥꯏꯁꯦ ꯓꯁꯦ ꯓꯝꯒꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯔꯁꯤꯌꯥꯒꯤ ꯅꯤꯡꯊꯧꯁꯦ ꯖꯥꯔ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯖꯥꯔ ꯍꯥꯏꯕꯒꯤ ꯁ꯭ꯄꯦꯂꯤꯡꯁꯦ CZAR ꯍꯥꯏꯅ ꯏ ꯑꯗꯨꯒ ꯀꯩꯅꯣ ꯃꯍꯥꯔꯥꯅꯤꯁꯤꯅ ꯖꯔꯤꯅꯥ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯖꯔꯤꯅꯥꯅ ꯏꯕꯁꯦ ꯖꯦꯠꯅ ꯁꯨꯃꯥꯏꯅ ꯍꯧꯔꯛꯏ ZARINA ꯑꯅ ꯑꯗ ꯁꯤꯒꯤꯁꯦ ꯖ ꯍꯥꯏꯕ ꯁꯥꯎꯟꯁꯦ ꯊꯣꯛꯑꯦꯕ ꯖꯤ ꯍꯥꯏꯕꯁꯦ ꯀꯩꯅꯣꯒꯤ ꯃꯤ ꯈꯔꯅꯗꯤ ABC ꯍꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏꯅꯗꯤ XYZ ꯍꯥꯏꯅ ꯍꯥꯏꯅꯩ ꯃꯅꯤꯄꯨꯔꯗꯗꯤ ꯑꯌꯥꯝꯕꯅ ꯑꯗ ꯁ꯭ꯋꯥꯏꯗꯗꯤ ꯀꯩꯅꯣꯁꯦ ABC ꯍꯥꯏ ꯃꯇꯝꯗ
XYZ ꯍꯥꯏꯅ ꯇꯧꯔꯀꯥꯟꯗ ꯍꯥꯏꯌꯦꯕ ꯑꯗ ꯀꯩꯅꯣꯁꯤ ꯁꯤꯗꯩꯁꯤꯗ Z ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯂꯦꯇꯔ ꯃꯉꯥꯁꯦ ꯁꯤꯒꯤꯁꯦ ꯑꯩꯅ ꯀꯩꯅꯣꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯅꯤꯡꯁꯤꯡꯅꯅꯕ ꯇꯧꯋꯤ ꯑꯗ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯁꯤꯒꯤꯁꯦ ꯍꯦꯜꯞꯐꯨꯜ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯈꯜꯂꯀꯥꯟꯗ ꯀꯩꯅꯣꯁꯦ ꯅꯤꯡꯁꯤꯡꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯁꯤ ꯌꯦꯡꯕꯤꯌꯨ ꯑꯗ ꯁꯤ ꯍꯥꯏꯔ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ